online Manipuri YouTube channel asibing biri mayam pumna ku makahanna taram noksari han badiam numero iba pawa mabde thamjage Maaf twbiyu haiba nttaba meiteilonda sengna Lankhre ngakpiyu haigdbni Ramananda mitei masamak na sana konungda laklaga ining thore semba sana jawbagi mafamda Maaf twbiyu haiba nattabida meiteilonda sengna Lankhre ngakpiyu haina kurumjaba radi soidana ngakpirakani thaje haina meitei inat lainingloon iyek thijinbagi apunba lupki convener soibam mangijaw meitei na thadurokpa cheron amana phongdurokli ining thaulai semba sana jawba meitei custom gi authority su oiribani ining thauna ngakpi haibagi matik mayai chenbani asumna tawbibana tungkoina amadi asamba waroisin ama oigani arambai tengkon amadi ning thauma chamana meitei singbu thamoi themjinkhibagi asawo phathakigani mari leinaba lusingba angamba singna thawong asi pangthok pibada Manipuri CM da sukhangan bi henna phaba maram oigani haina laujari cheron aduna makha tara aduna hai haukiba March 13 ta sagang da pangthokiba lining loop amagi thauramda takelambam Ramananda mitei na ngangkhiba viral oirakpadagi pumnamakta nakhre ngangkhiba waron ngamnamakta jarubada culture gi machak ahum haibadi ideological culture behavioral culture amadi material culture yengjabada mitei khunaida sauna singna bugum thokpa amadi oire Ramananda mitei na ngangkhiba lol adu mitei lon ngangkhibani atai atopa lon da natte lol asimaksu culture asigi thadoknaba yadraba amadi meitei gi saktam da purupta henna sokpa haibadu oikhre sauninglabani na arambai tengon amadi purupki mitei miyoi kayana su athuba matam da sengdok u haibadagi takhalembam Ramananda mitei gi sengdok barol social media Facebook ta platform da miyam na tanare amadi khangnare adubu maki sengdokliba thawong adu miyam na penadaba amadi yaningdaba phongdokpa kaya amasu yaure maram aduna hiram asigi matang da mari leinaba lusingba singna miding changbiyu hairi aduga mathangi update asna takhelambam Ramananda numit humni gi manungda sangjarakadabani sangjaraktrabadi ain gi oiba mateng lauragani MMWO meitei pangalbu yamna usittaba mawongda ngang sakhiba takhelambam Ramananda numit humni gi manungda sangjarakadabani karigumba sangjaraktrabadi ain gi oiba mateng lauragani haina Manipuri Muslim Welfare Organization के माइकई देगे फोंगदोरगली ngasi hafta da leiba MMW ge office ta pangthokiba pawgi mifam amada lup asigi president kori mayum bawoina haikibada miyamna kubak khunabagi mawngda topa dharma bu hunduna ngangliba mahak na chatliba lining adu sandoknaba hotnaba haibasi leibak thibani takhelam Ramananda atamna na pangal community ki fije chaksa lona chingba yawba karim kathainaba semjin sajinba wari ama viral oikiba si organization asin haksin na lawi asiguma mathong maram huktaba semjin sajinba wahi kaya miyam tinba mafamda ngang sakpa haibasi mitei pangal community bu usittabani haibada haiman ba thokloi masita natana tongan ba community amasung organization singna hanna ngang bagi video kaya viral oire takhelambam Ramananda na lamdam asida khundari ba mitei pangal sing asi karisu tauba ngamloidaba mi panda amagum khalle haibani asigumba nungsi chanana khundaminariba ikhoi maselgi marakta santi thugainaba silleba takhelambam Ramananda gi mathakta mari leinaba authority na meeting changba matam oire viral oikiba video asida mari leina takhelambam Ramananda na numit humni gi manung da sangjarkadamne musmiyam khangna sengdorakadabni karigumba sengdorakta di ain gi oiba mateng lauragani hairi meitei pangal council Manipur gi maikei degi su takhelambam Ramananda na meitei pangal hunduna ngang sakhiba adu yamna yaningdaba phongdorokli council asigi president Haji Arafana phongdorokpada masana masabu pastor ni haijaba Ramananda na asigumba furup kayana khundariba lamdam asida atopa furup pu hunduna ngang bahaibasi haksin na lawi haujik sakhen tha oibana asawba leina haningde Ramananda meitei pangal singbu mana ngangkhiba adu sengdokadabani sakhen tha loibaga mahakpu phangnanaba invite tawgani hairi video sing bibagdamakta mayam pumna pom kan thaga churi Anouba update kidamakta nuksibidana channel siba subscribe tawbiramu thank you so much